Wangjingda khamduna leiba tatada diesel auto amana thomjinbada tonglakpa nupi ani sire auto driver yauna miyoi mari sokle ngarang numidang wairam pung 5 minute kun mari rom tabda Thoubal police station ge manung chanba Wangjingda leiba police outpost mapa oirapna National Highway 102 ge lambi nakalda khamduna leiba cement puba tata MN03T 1085 amagi maningda diesel auto amana safu kanna thomjinbada auto da tonglakpa nupi ani laikan na bangamdana lekhidre driver yauna miyoi marina sokpadagi laikanari police ki pau na hai tata adu mamai khongjom lomda olaga khamdana leibani diesel auto aduna hayal labuk lomdagi hairuk tamna thorakpani lekhidraba nupi ani adudi Moirangtem Susila Devi Chehi Yangkhainithoi Mapuroiba Subolsana amasung Ningthaujam Susila atopa mingna Kenu Chehi Nifu Mathoi Mapuroiba Leikhidraba ito kawi Makoi animak Hairok Part 3 Ngaroktel Lekai dagini Soklaba miyoi sing aduna auto driver Ningthaujam inaw Chehi Nifu taruk apokpa Angang Kumantem Ibomcha Chehi Humpu matoi mahaki loinabi sakitombi yangkai manga amasung Lashram Nungsi Devi Chehi Nifutaru Mapuroiba Leikhidraba Surchandrani Makoisu Hairok Part 3 Ngaroktel Lekai dagini Makoi Thoubal District Hospital dagi Imphal gi hospital singda refer tawkhre hairi police ki pawasina makatan hai Leikhidraba nupi ani amasung soklaba sing adu punna Hayel labukta leiba chekon brickfill amada thabak suba sinmi singni ngasigi thabak loiraga diesel auto aduda yumda halakpada laibak thiba thodok adu thokibani hairi police na case ama lokhatlaga asiba hakchang sing adu post mortem examination taunaba Jennings ki morgue ta thamkhre hairi